Punamakada, Coffee with Tom ing Tabid Punamaku, Arunbala, Taram Oxeri, the See Coffee with Tongi episode Ama Oina, Equigi Studio, Length in the Laribasi, Manipuri, Sekilamda, Mayam Tudo Handona Sakang Naribi, Yamna Naha Oribi, say Sapi Amani, Mayam the Kudul Tamzage, RINA ARAMBAM. Ahama Magda, Nasigi, Tom TV channel, Nasibu Yang Biriba, Miampum Namapu, Ikai Kumnabu, Cherry, Amadi Kurum Cherry, Amasung, Nasi, Ehagna. Hai kibada soy kibalan kibakya yawarbasu awat balayrabasu ahen balayrabasu mayam na soy dana ngakpi gani khali. Thank you. Noise ahamukta RINA ko studio da election papitam oksari makhatar ko khina yana da RINA gi lephom ima baba gi ming karai degino habdo hai na thambi mem ai ha kwakathel moirangpure lekai degini aigi pokpiba panthoipa habdi aigi baba gi mamingna arambam rajen amadi aigi palim imagi mamingna arambam rajini amadi ai ichininaw ani khaktani aigi ipanupa umaga aiga ibani khaktani mahai masingilam sina karai pu kamna tambirabage kai kai tawbage habdu sar lariki oina de ai graduation loishinjare aduduga isaigi oina su ai adum BSc loishinjare MU da taujai oza Vidyapati ki makhada RINA na isai je khoi pi ngai dagi adum pamaga sakpirak pra natraga kanagum isai sakpa mi ama uraga isaji da sakningba ma phawg dagi saklai ra natraga ima baba gi support na isai je sau kain haibagi salpra kamaina isai ji da khongda be pun aina gyan adum tarak padagi sai se adum saaga adum lae ado mama baba na su yam support tawbi yam pa me haitare isai se adu nongmai na sum washroom da isai se di hauna sa e aina chahi around chahi nipan mapan smaina suram gani adum kan sida gyandi khagadi tare adu yam ka haina relaxin bading ham jare adu matam sida aina isai se yam hauna sa ikan sida aigi nushijarba didike da hoje director oina laibiriba aigi pabung mani babu khoyum da thajada na lengthor e aduda angang se baba de isai sakpa yagani aduduna didike da isai tamhallo isai saalo aduduga isai se angang thoram da yawhalaba matung da isai se oja amada bori raga oja amda isai se tamhalasi haibadagi kho baba na aigi sagai su oibiriba arambam jamuna aigi ahanba isai se karino haiba masak takpirakiba aigi nushijarba oja arambam jamuna ne Oza Aramam Jamuna dagi adum isai je tambiba hokre ngasi phawda isai je chalukpasida oza amasitang na takpir pra makha tarko oza kayamuk na yamna takpi burak oza di aduki matik yame pumnamak aigi di takpirak pa oza guru ngaktane macha mayam ama yaudragadi aigi su mapung phaba madi oiroi aduduna ahanba oza classical gi oza di aigi oza Arambam Jamuna adudagi class 3rd year 4 years maina isaigi lamsida karak padagi matung ina aise blind school de chale ozani shikanta gi makhada amadi oza basanta gi makhada classical se bishar se class 7 de ilo shinjare adudagi ako baba sina ai hostel da thamjin bi like the soiba tare and hostel da thamjin bi adubo yamna di pame aina class 6-7 size dagi hostel da thambado hostel dagi aise ingraba matam duda cha boy cha da boy babana gari macha da laaga pubiraga pekha bok thale dai ozagi manakta isai tamhan bire do haini ai leitana baba se thagale dugi de adu loiraba matungda aise 1+ loire 12 se loiraba matungda ai gi Kwakathel da lamina ba gi nushijarba ibung amade gi oja utam mayang lambam mahakna hauzikan gi isai se phajana tambi ba haur e tambi badagi di aina dadana isai chatpa khudingi aise adum pubire aduna ai dada su aina punshida kaujaroi dadana aise stage se karino haiba se khut chingkhatlaga ibung sina ibu admaina khut chingkhat pirak ki adugi matungda isai amana me number ahanba isai namme ahanba isai Sandrim Bisheshra asisu wildflower gi ibung singna tawraga Dajiten Kumar Naurem da isai asi number lorba matungda film da hapa se hairaga Sandrim Bisheshra haiba film sida isai se
aina khudol tamchake ihan han bai sai se karam bai sai oi ki ge rina na sal pai sai se da mayam na khangna gi bai sai se khangna ki bai sai se agi nu shijarba ibung Tony ahibamna music compose to bi ki bai sai ni mona sengau lakpa hai bai sai sai sidagi aibu 100% manung da hoi 5% 10% mukti aigi iram damasigi ichini naw sing mama baba sing sina aibu nushibiduna isai si tabi aigi laibak phabasu ai haijaningi ado isai se ma'am na viewers na am pamjabi isai am oribani na isai se matek am tang khudol tam isai si gi lyrics na bital na ibiki be isai ni isai si khudol tam jike asoi bayar basu ngakpi gani Mona sengau lak pasini aina kiri se Lona thupna tau basini aina tali se Lona nupi koi basini aina pamri se Oi da pa da tau basini aina chai se Mona kaida helle aina kaida watle Mona kaida aina kaida yengu hai para Mona sengau lak pasini aina kiri se ya hoze arina na isai sakmo matam da isai se arang bi sai ne hena nuai bi bra na tak aing bi sai ne hena pamjabra karam bi sai ne hena sakpagi hairu ragadi arang bana hena di nuai je adubu isai gi pamjabagi oina di isai je pumnamak loi pame haita batang khatang ngai sare khoina yamna hena di uzari bini ko habdi haina sam bi sai mam si ju amohan remake tor loi saknar pa thengnai ade khoina ju yam stage da rina na isai sakbu je thaini gi sai mam ju sakko mam thengnai adu ju yamna pa ena khoina lojei ko mam ju yam pamba mudi oinari ba ko mase tabiri ba pumnamak na aibu nuksibi bagini haina aina khanjai isai asi da asoiba kya myawi aigi oza guru na sakbiram badu aina tamjaraga sakpani adubo oza guru bhakti mandraga su aibu tasengna nuksibi ba aigi fencing haitare aigi nuksijarba pumnamak myam sina nuksina tabi bagi upa phajawai ningmane rina na si bo isai salak pasida awan ngai habadi awa kari kari stage ta satpa lam mayam salaga isai kudol tam pasida kari kari awan ngai ga di thengna ba leibagi kari kudong ketang tambiu ba khwaidagi waba mikup ama haina haizage khwaidagi wa khiba mikup ti aigi ibung singna aise aigi performance pina bagi damakta silchar rajivawanda aise isai se kaubiraba matungda isai se phajana performance se pirame dubo aduki matik harawe silchar da leiriba mayam ichini naw mayam pumnamakuna khoigi damakta moina support tawbiba hati yam khenare yam nukshiye moina adugi yamna harauna thamoi se harauna lakpasida gari se yakhidabadagi akhoi se chara helagadi dum lae chara helaga lakpase kemta waba leite adu matamduda adagi lam direct mati ai haijar roi ke journey sida khoida khudong thiba amakak nange aigi ibung amada khulai tharaga maida khupang thabiraki adudagi bus ta yauriba artist oigera pumnamak loina kumtharo aduduga khoida return tawrak pai tare adudagi hena wabaze aidi amta thengnadri yam nungai taba thodok ama oirine brina gi mufam da natra artist amubu ikai khumna ba upi bagi muhutta yamna handaba mong da tobira pa bise nungai taba thodok amane ba do nungai ba thodok kadi kari thokiba le nungai base aigi di punung na nungai raga lai nungai ba habidi isai mufam satpa singda yam nungai ki bise karamba mikufna nungai ba oibagi isai mufam da chapada yamna nungai base sana nungai se babok se amabuk yaudagasu ahum mari khatang tabiragasu mamang da phammi ba khara tabiri ba khara do aduduna yam thamoi pena tajaba do ai yam nuksi biraga khubaga khuraga tabi ba do asmadu dai hen made nungai bati laitre mayam su yam na pamna ba isai ayam sai imnina dum su dum tabi bisu oirong godoni rina gi ko laibak pha bai tare rina gi sai jing je ko rina marak tan akoi gi isai se pam ngak tane khoi viewers je isai yam chalakte hena mu charakani rina na toine stage ta sakpa thaini gi sei amatang mayam da khudol tam jike ozagi isai ni adubu ozana tabiragasu nachamakni khallaga
ꯑꯁꯣꯏꯕꯁꯦ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏꯀꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ ꯈꯠꯅ ꯆꯩꯅ ꯌꯩꯅꯁꯨ ꯅꯝꯃꯄꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯈꯤ ꯇꯟꯗꯦ ꯃꯥꯟꯗꯦ ꯗꯟꯗꯤ ꯀꯤꯅ ꯈꯪꯅ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯀꯂꯛꯏꯀꯣ ꯀꯂꯛꯏ ꯕꯤꯗ꯭ꯌꯥ ꯁꯥꯈꯤ Thank you. Yam phazai Rina na ngasi boi sei salko je sei je kayamuk yamna sakhrabage puthokadaba lairgasu aina saksekhibadi sei se around 8 mukti sure yamjadri adubu puthorakadaba pending laiba ahum mari mukti adumaina lairi sei se puthorakadaba film isai sakpa so dum sai ko adu film isai je karam isai gidi sagi film isai se Kaino Sandre Mishra Hairiba film da duet oina Krishnamurti ga iga bung Wildflower gi bung singa act minaraga isai si aina sakjaki matungda aigi nushijaraba ibung da gyanana aigi mona sengau lakpa si mayamgi mafamda aibu sak takpi boina duki matik nungshibibudugi matung ina isai si su film lomda onthok piraga adu su dum film oi kre isai ani mukti film da sakja kre adu isai je koi gi modern song sakpa ma sum matam isai un man sa ibe isai je album gi isai sakpa ga film gi isai sakpa ji ga kari khena bale bale album gi isai sakpa ji di khoina khoi gi inkhalak liba ai khoi gi sum inkachare iba mayam sigi di album sinadi hena laibak phai film isai ai sidi phazana qualified oiraba mina Sai hoi oidaba misu nungshibiba producer director pumnamakna puthokpidana sakpasu yawe dubu ahanbasidi album gi hana puthokcharagadi akhoibu sak takpagi tanja se yamna wangna lay aduduna album sidasu baje se adum akhoina sum thada jaraga tawe aduga film ai sina adum producer na puthoga bazana adumain tawraga just tawnarga adum sakpase adum sakre Karamana hena luna lawge luna lawse aigi wakaldadi animak chapmane isai gi isai amhane album su chapmane aduga film su chapmane film sinam story dam lakre adu album da su story yaudaba natte yawe yauraga su amana minute manga da samjinba amana sangdokpa si mangai da adum yam ka hena isai amhane luna mak film or su album or ga su isai luna mak luna di lawdori bane ba ko aduga isai se karigumba sakpa oiramdragadi atopa kari tawge kana de khanandige isai sakpa singer ama oiramdragadi isai sakpa singer ama oiramdragadi ai gi aim dudi ai meyam mafamda haidok chararoige haidok pase phangande hai adududa aina huziki thabak se aina tawjarba matungda tola taraba ahan angang singi damakta ai 100% mak ngamdragasu imung manungi khandaba yade aduduna aina 20-30% mukti ai moi gi damakta ai share tawthoke hena ai gi thamoi da chap chana lepchai yam phazaba wakhana ne ko ningbu su thungboy biro mayam gi sebang boy biro hajik Rina na ne ko isai je khoina sum sakpa matamda thaina gi dum tabiramgani ba isai sakpa matamda hajik se mapalam gi sur yamna yawra sakpa isai je yamna loi thengnare ko music oiro moiro mingonda gi lawra ga yam sakpa gi mawong ama yawre ba masi je phai hena khanbra fatte na khanbra Rina kai mo laibage masi egi wakhal dadi thabak ama tawa matamda merit ama di demerit lay only merit khatang khak laite demerit khatang khak laite positive negative se adum chusina na adum chatle aduduna phai na su khali phatte na su khali phari se kai karamba site oidino phatrisina karamba site oidino farisina mioi bagi phazaba launchat oigera isai da di akoigi life history ga depend tawbasu yam yawe duge akoigi mutsu mayamam khak yawe dubu mut ai se amaga di manaba nate dubu mayam ama lairakpanina magi wakhal du su aiga chunaruba haiba masulai adedi shur se atopada semi ba sur do aiga hek manaruba haiba masulai aduda adusu matau tambane habadi adudi lawba yade
मानरीबा मसी खेनबसे खेनद करी हाइतारे अखोगी सिदैसिदा पुसनिंग इसिना आइना अफबा मीगी दुसु लौरगा अखोई मीगी मतौ तमदुना सु अदुम खरगदी अखोगी जु चाखटपदि ओइदुनेबा नत्रा खरम अखोगी वात लेरगा सु अमु अखोगी गाक्ता चाखट हलगा सु चाखटपने हाबे याबा नते होय अदुम यानरगा होय नत्रा अदुगा थाइनगी इसै खुसकसे सिजिगा हजिक लेरिबे इसै खुसकसिगदी करी करी खेनबगदी उबिबगे हाबदी इसै अनिमकसु सकपिरिदना सोमना अदु थाइने इसै सकपगा हजिक मतंगी इसै सकपगा करी करी खेनबगे मसे लिरिक्स तगी होना दुम खेनरे मसे थाइनगी इसैसिना खुगी कोई थोक लगा प्रमाण पंथई तौरगा इसैसे यामना नुक्सिबु हायरसु कहतरे नगी नापद चिंजगे दुदा खरा तरगा हाय दु हुजिकिसिना असयाम नुक्सिये नंगसे कह अदु सुरदुसु थाइनेगी अदुमाइना कोई थोगा सकला अबनिना सुरदुसु याम नुक्सिना सकलकदने हुजिकिसिना ऐ नंग याम नुक्सिये कह हाबदुदा डायरेक्ट द सौर डायरेक्ट द थिनबने डायरेक्ट द थिनजनबने कमरा द हेना पामे खुसकसे अइदे अनिमक लोइ पामे अनिमक लोइ पामे हाबदि फजबसे करमना हानागिदुना फजरिरा नत्रगा हजिक लाइबा मौंगसिना फजयेना खनबिरिब्रा करमना फजरि अगी वखलदि इसैसे हानागी इसैदुसु फजै हुजिकी इसैसु फजै मरमदि मतमना पुरकपनि इसैसे मतमदुदा अखोगी हुजिक सकलिबे इसैसे मतमदुदा साअमलोबा साअमेबा थाइनगिदुना हुजिक अमु साअमोबा चांगदबसु या हाबदि ओनथोकना रोबा थाइनगिदुना हुजिकिसिना साअमोदो थाइनगी इसैदुना अमु हुजिक अमु साअमोबा अदु तारदि इसैसे हेन दसे कमना फजै हंगको मतमदा फजबसे याम काहेना कैनो तौबदि पॉजिटिव नेगेटिव खाइदोपदि यादमनिना अदुम अनिमक फजै दुम हाइतामने दु कहतारे कोकतुसु अदुमाइना लै हाइबदि हाइट्रेको यामना कनो न रिनाना स्टेज तंग हालितना सकपै सै खोनो याम पामजना खनबा लीरखो वारिदो मरक्थना सैदु मते एमतंग खुदोल तंबियो लीरखो वारी तम लखो मपा लीरखो वारी तम लखो मपा पिंबलैते मगी वारीदा खंदी करी लाइवाबु पुबानो लीरखो वारी तम लखो मपा Thank you. Yam fuzai. Rina hak wari su yam nuwari awaga pothabo ina attend break amatang luxury. Nongin Service, a multi-service provider. Yumthong khudingda service fanghanjari. Mobile application ki khuthang da gisu online da order tawbagi khudong chaba leiraba. Pizariba service singdi. Electrical service, plumber, housekeeping service, breakfast, lunch and snacks service, painting service, welding service, photography and videography service, catering service, beauty service, interior design and construction, tutor service, security management, vehicle repairing service, e-taxi service, computer and printer repairing and installation service. Aikogi address Kaisampar Hodam Leirak opposite oil pump. For more details, please contact us at 76410-15632, 8787-455-896 or download our free mobile app Nongin Service from Google Play or visit our website www.nonginservice.com or mail us at nonginservice@gmail.com. Thawayam nungai taba malida Ningan na batawguno mipal tangdana nasagi honna jamantana hingi khalabadi khudong chaba kayama leirisidi senja thumja yaudana isagi humang mamaltana nungai na hingi khalabadi adongi damakta aikhoi leijari Hello, good morning sir. Welcome to Lamjingba Motors. How may I help you? lamjingbatomtv miyam da kana ba piri basingse kari kari no khudong chaba kayama pizari Located in the heart of Imphal city, Asian restaurant Hotel Yaifaba can even more brighten up your beautiful days. With best sizzler platters in the city, we have separate kitchens for veg and non-veg.
also offers you with chef specials on weekends. Enjoy your happy hours with our best services. Asian Restaurant, Hotel Yaifaba, MG Avenue, Imphal. For home delivery, kindly contact 9856003956 or 9856003957. Lamjingba Jewelry na adom-gidamak khwaidagi asengba sana khwaidagi ahongba sana asamalda fanghanjari. Aikhoigi service singdi inat ki oiba design sing ready made ta fanghanjari. Singnaningai oidraba asengba sana khaktamak pizari. Manung matam sana order delivery sing pizari. Sana asamal khwaidagi nemna logzari. Nomaizing numitsu adom gi service ta leizari. Ngasimak lengsin birau Lamjingba Jewelry Private Limited, DM College Road, opposite Memsi Mall, Thangmaiban, Imphal West. Email lamjingbaJewelry@gmail.com. Website www.lamjingbagoldbank.com. Contact us at 764293445 and 940-299-2391. Lamjingba Jewelry. Good quality is our priority. Break ki matungda mehaba mukahana taramna uksari Rina makha tara ko ina Rina gi ma'am ne amna pamjaba isai mona sengau lakpado masigi isai je sigi isai je maming am sakkiba ma'am nang su yam achievement phangi bisai amdi oidana masig credit kana da pininge do karmaina isai je ma afau bisai ma oikibno adu ju harap thunbi masi isai sigi credit se ai ahambada aigi imung manung baba ima aigi panupa aigi auntie Aruna amadi khoi bobok sing de pininge aduga ani shubana aigi nungsijarba ngasigi music sibu compose to bikiba aigi ibung datoni ahebam amadi chedebita da isai sigi credit se pininge aduga makhata bana video album puthok piriba aigi ibung dagyana namadi parody party the credit se ai pininge Rina si yam nuai hiziki wari the parody party do akoina yeng da Rina si yam the extra hayeba Rina si isai sapoda natana film da kumgi ka haibagi wakal non dile bibra film se kumdi kumninge ado kumgi haibagi wakal non dile shida ya to so Rina adu de koi ego laita bai tare ko ai ठीक है खंजर जे मी मसक ठीक से पचे के खंजर Rina na फजर को थी ने खंजर जे Rina na अपन का दे हेबने बा Rina adu makha satre जो ने Rina na khoi gi sak pai sei mathang da luwa ba kana na pi de adu gi sei ju yam na फजर bi sei mo oi ba ko mase sei sina kana na karmai tar ga sakhi bano si jo har than bi luwa ba hai bai sei si mona sengau lak pagi batung chahi amaga makhai muk leiraga isai si namjakhi bani aigi bung Bibek Ali Chongthamna isai si compose to biki amadi isai si ibiki bana igi pabung khaidem imona isai si ibiki bani isai si ai nushijarba ibung sina yamna thawai yauna hotna biki yamna aiga chanaga daba haibatare chanaga daba mawong da ibung sina hotna biraba matung sida isai se vocal han bachat pase ai hakchang di kya nungaite adubu ibung sigi mood sidane ai hakchang nungai ta bogse pung kau kau eba ni khaira manoina manoina ga ai gi mangdu da ni khaira to da ai gi mood se hoi pung sam thogat pi bai tare nang ni sai se phau ta ya de nang ai na thoman ga ni na ai ni hek phau dra ba ai yum mai thado kani si ne dadana hai biri se adu gi wahai sin ai se pung se to ki matik thogat le adu gi damak ta ai na ibung singi datoni gi dali gi Dayang goi ge amadi ngasigi aibu sogat pirakpa pumnamak ki damaktai laman amadi ai ton sinjare nongwa singbang ba hoi jage ado luau ba hairba isai se adumain tawraga video album se thadok pa se so ai video album se ki bung hemanta khuman da hemanta khumana tawe duduga masigi cast da chesoma amadi susana isai si yamna fazana ek tawbi aduga adugi isai dudesu aina yamna ngakpa makhak lei isai se album je nammi bagi manung se sidai se chesoma se mayamna su hena sa khangna pire somalai shram mahakna ayung atade chongak pasina ne nungdang bok chonge ba adu mangot kaim wate hai ba so diam nungai adu dagi de chesoma na chichi nang kem wada bra chesoma na
nangi isai se aingonda yamna nungai ba isai am oye aduduna ne wabo kam khangdre da hai aduna hena ai thamoi sida kai hai tare nungai traga su isai duna pambi da su yarangani apam su yarangani edu chichi gi thamoi da kitang sulam phau khibdo aingonda kai hai tare yamna nungai jab hai tare isana isa se proud oijabdo ai isai se nungai re ko mama ai isai se chichi ne nungai hai yum da tamme mama na isana to bibido mine peli ga hai ko do sada nungai jab mo ne ban aduda baba da nangi laibak pharabane adudo chichena ne haibadi aigi thakki senior artist me amna aibu thaujan biriba se aigi laibak aduki matik phaiye hena mamana aduda takpi aduga isai se thadoba matungda aduda so musu laibak phare mai amna hena tabiba isai adu oikre yam noi aduga jing me amna pamnai ba isai se akoi kudol amtang tabiu kudol tabiu isai kaptaba chadaba thakdaba koidaba ngaudaba langdaba afaba nupa nangonda lairi khaiba nangonda aina chachaba nangonda aigi thamoi shepidana luaw kanada piruni luaw kanada piruni Loshillu thamoi she thechillu na chom se 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 Yang fazai se RINA khoigi isai lamde kitang na thaizara ga hangkra dang hanse khoi social media haji ko Facebook oro YouTube oro degi Twitter ma'am thoi ko thok pasida RINA gi motam masmaina social media ma'am tholok phaje phayena khanbibra thabak pumnamakta aina mayam da haijaning badi aigi wakhal da aina haijabane thabak pumnamakta only social media oigera kari haitare amakak thaba amakak tawre en khalase any thaba am khatang la ena khalase aigi wakhalda aphaba phattaba haibase animak se ai keno tawde site amakak ta ai lepte ai aduna phayena su khali phatte haina su lawi kaigena habatamda ama lairadi ama laigadamni khubak lairadi khunam laigadabani aduna phajabaduna tonganba amani afaba romda khubak sine hena phajai mi khubak ne hena phajaba yawi khunam ne hena phajaba yawi aduduna afaba romda Facebook ta mayamna phajana tanarba matungda afaba romda kitang 100% manungda 50-50 di su oi roi merit di merit lairaga su amana 60 or pa amna 40 or pa ya and mine oi rakpa duda phajaba mai kai duda ai se dum chatle du ai gi mot ta di 50-50 da lai Facebook YouTube ka tholok pase RINA na si tholok pada khoi gi comment nung adegi troll to bagum badi thengna khra RINA gi matang da nuai ta bagum ba kari kari mine comment piba gum ba de kai kai lai mase yamna thengna khre ado yamna pukning thogatpa nungai ba su thengne adu dane aina demerit merit leina high crease yamna nungai tabana aina ngasi meyangi maphamda aina wahi asi kitang khak thamjage asoibyar ba sungak pigani imung manungi mi amani ichani khalaga ngak pigani aina haizening badi ngasi aita sunatana artist ama oina atopa artist so film gi oiro ishai gi oiro any artist amada or any person amda mahakna wangangakpa matamda soiriba poto isa do oina phasana phone number contact number pibiraga oiraga su nang adumain tawganu nangi do soi hana haibado adumaina haihanjaninge akhoi se imalai bak da ichini now ama oina laibani soibu isa da haibiraga asoibu cover of taw hona baduna phai ado nang se pakte nang na tawri do yam taning de adu tawde adu gumba duna makhalamne ado pakta do karamaina ho mioi ba khuding ma kaning amam loi lai ai su pakta ba kya ma yarangani ai ninga sai de ngangi sida asoibe kya ma yarangani aduga yamna harauna nungsina tabiramba misu yauranga doini adudo pumnamak aina taramna okchari adudaiduda asoiba pumnamak to mayamna haibirakani hena aina khanjai amazing adagi masi mari laina akhoigi coffee ngasi khoina laiba studio si tom tv lamjingba group ki makhada smaina puthokta manipur gi hamba satellite channel amoina launch ka torpus da kari mot ka di phawi bage artist amoina aina artist oiram dragasu any person oiramga su ai aduki matik harawe aduki matik
masigi channel asida khoi maitai macha ama oina maitai macha abadi ainasu ichi haina kauzarage ichi singna adai ngasigi member singna tawbiri base akhoi ne hena pukning thogat ningai ne masise aduduna mayamnasu aina haizening badi tom tv channel asibu subscribe tawbiu like tawbiu aduna ngasigi pumnamak sigi afabo oirakani हाइबदी अखोइना ngasi ngangjariba ngasi stage ta kaubira isi अखोइदी याम आइदी याम हराउ जाये अदो पुमनमक आर्टिस्ट अतोप कौरिबा पुमनमक तुसु मागी थमोइदा लोइना हराउरमगनि हाइना आइना खंजै हाइबदी मणिपुर दा नतना अतोप कंट्री दा अतोप स्टेट दा अखोइसिबु सक ताकपिरिबसे अदुकि मते यामना पुकनिंग थौगत चनिंगाई ओए खोइददी मसिसे याम नुवाइजे अखोइन तौजरिबो खरा सिबु पेनबिदुना नुवाइबो फोंदोकिबसे को मखा तार पोइना रिना ने यामना पामना सकपा इसै को मयामना जो यामना पामना तानरिबा नुपीना पामदा मी फाउथोकतो अदुगी इसैदो मयामदा खुदोल मतेम तंग तंबियो अदुगी इसैदुगी मरमदसु तेम तम तंबि इसै सी आइगी बुंग एके यांगोइना म्यूजिक कंपोज तौबिखि अमदे आइगी पाबुंग खाइदेम इमोना इसै मै असि इबिखिबनी Say si kudol tam jagi. Nupina palm de mi pau thok, kaina yang kok ma phone tho. Nupina palm de mi pau thok, kaina yang kok ma phone tho. Pakhang yam the lady, pakhang yam the lady, pakhang yam the lady, pakhang yam the lady. Koi swai se, ai koi swai se. Masamana ifafa mafi maron iho ho nushibala pathamai horan meeting koi bas aja chumnaba jaga 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 nare jaga 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 nare jaga 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 nare jaga 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 nare jiksin si ai koi shu itasa thamoi hukini itasa Nungshiba munkini itasha Rina isai sakpa phawba isai ama sakpi ama su obiri ma na sakhangna be mu ko ado isai sakpi aphawba ama isai ama sakhe hai taragadi isai bu pame ba hawlali ba na singda kari kari magul chengani hana khanbi bage masigi magul se aibo aigi thamoi de leizaba aina haizening bade इनखलकलिबा मदि इनखलकलिबा तसु नते इसैबु पामिबा इसै पामिबा मरक्सिदा अइखोइसु याउरि अबदि इसानी इसाबुसु मेसेज पिजबे आइ मरमदि आइना वांगांगबदा सोइखिबा आइना कै हाइतारे ओजासिंगदा आइना कितंखक सोइखिबा अदैदि मियोइबगी नापल हाइबसे लेइतबा नते पुमनमक लोइनमक लै अइमक्सु लेगे तौरप यावी लेरिबा पोतो इसाना खंगना इसाना चुमथोकजबा हाइबदि इसाना तौबा फत्तबसे इसाना खंगजदेबा अदुदुना लोइख्रबा मतुंगदे आइना ngasai तौखिबदो ai सोइख्र मालिनि आइना nganगिबदो ai सोइख्रे ai चिन हंगतना खुममे को असिगी पोसे इसाना खंगजबसे ai मक्सु खंगबा यावी खंगदबा यावी अदुबु ममा बाबा होय इमा इपा लै अदुदे ai senior म्याम लै सिना इंगोना ताकपिरे मरु आइना अहानबदा फर्स्ट पॉइंट ओइना no look na chatpa oza guru singda khoina oza khoi gi aina performance piram dai da oiraga su babuk singdubu aigi oza ni haina khanba aigi oza gi mamang da isai sa adi soirasu oza duna aibu nungshibani na nang soire ne chumthu u hairakani ba aduna oza gi makhong pairaga aina khoiram jaramaga aina stage da kakhatlaga stage ki babok sing se aigi oza ni haina lauba हाइबदी प्रजा से लेरमद्रगदी आर्टिस्ट अखोई लेरमोय प्रजा बाबोक यावदना आइगी इसै ngasi gi mona sengaw lakpa luawba nupina pamdami pautho hoi isai budi yamjade adubu isai amani khatang sina babok na tabiramdragadi aibu mina ahoy kitang khangbiri base mina nushibiri base kaishu khangam dabya nushibiram dabya adubu babok pusu akhoina यामना थगोलोन बेबार अमो ओइना याम फ्रेंड फ्रैंक ओइना लोइना बिबा यामना नुशी बिबा मोइबु अदगिदि होय हेंजिलक यावी इसै सकलिंगाइ द पैसा थारप अदुम यावी अदुबु पैसा थारा इबसु मोइगिदुसु फत्तना ओइ अखोइना उरुबसु यादे मरमदि थमोइ पेनमनगि दना पैसा थाबसु ओइरमबे याय अदुगा उसि थवोइ दना पैसा थाबा ओइरमबसु याय अदुदुना कै हाइतारे इरेनना दुम हाइबिबा कका दादा चिचे इमा मी ममांगदा सुमाइना पैसा थाबिगनु
ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯍꯦꯛ ꯎꯔꯒ ꯁꯨꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯅ ꯄꯥꯎꯁꯤ ꯀꯩꯅꯣ ꯐ꯭ꯂꯥꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯁꯤ ꯍꯥꯏꯕꯤꯕ ꯍꯣꯏ ꯁꯣꯝꯗ ꯏꯁꯩ ꯁꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯀꯣ ꯂꯩꯔꯒꯁꯨ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯛꯅ ꯁꯥꯎꯔꯨꯕ ꯌꯥꯗꯦ ꯁꯥꯎꯔꯒꯁꯨ ꯍꯣꯏ ꯁꯥꯎꯐꯝ ꯊꯣꯛꯄ ꯃꯐꯝꯗꯗꯤ ꯁꯥꯎꯐꯝ ꯂꯩꯔꯒꯁꯨ ꯍꯦꯟꯖꯜꯂꯛꯄ ꯃꯐꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯎꯔꯨꯕ ꯌꯥꯏꯕ ꯃꯤꯑꯣꯏꯕ ꯍꯥꯏꯁꯦ ꯑꯃꯅ ꯑꯃ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯥꯏꯁꯦ ꯅꯨꯡꯁꯤꯅ ꯇꯧꯔꯛꯏꯅꯤ ꯑꯗꯨꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯤꯅꯦ ꯑꯗꯨꯕꯨ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯗꯤ ꯍꯦꯟꯖꯟꯅ ꯁꯥꯎꯔꯨꯕꯗꯤ ꯌꯥꯗꯦ ꯑꯗꯨ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯍꯥꯏꯐꯝ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯒꯨꯟꯁꯤꯃ ꯑꯩ ꯆꯦꯜꯍꯟꯖꯅꯤꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯔꯤꯁꯤꯅꯦ ꯑꯣꯖꯥ ꯒꯨꯔꯨꯗ ꯐꯖꯅ ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔ ꯅꯥꯏꯅ ꯆꯠꯂꯤꯒꯩ ꯑꯩꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯈꯥ ꯇꯥꯔꯛꯀꯗꯕ ꯃꯌꯥꯝꯗꯨꯅꯁꯨ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯃꯑꯣꯡꯗꯣ ꯃꯈꯥ ꯇꯥꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯎꯔꯒ ꯆꯤꯆꯦ ꯍꯣꯏꯗꯤ ꯑꯣꯖꯥ ꯍꯣꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯑꯣꯖꯥꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯕꯦꯕꯥꯔꯗꯣ ꯎꯠꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯨ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯦ ꯆꯥꯎꯈꯠꯄ ꯉꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯖꯕ ꯋꯥꯈꯜꯂꯣꯟꯅꯤ ꯀꯔꯤꯅꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯍꯧꯒꯠꯂꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯅ ꯏꯁꯩꯕꯨ ꯄꯥꯝꯕ ꯀꯂꯥꯕꯨ ꯄꯥꯝꯕ ꯏꯁꯩ ꯂꯥꯛꯂꯤꯕ ꯍꯧꯒꯠꯂꯛꯏꯕ ꯃꯌꯥꯝꯁꯤꯅ ꯃꯇꯧ ꯇꯝꯃꯒꯁꯨ ꯌꯥꯝꯅ ꯇꯥꯔꯒꯁꯨ ꯌꯥꯝꯅ ꯐꯖꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯕꯤꯔꯤꯀꯣ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯔꯤꯅꯥꯅ ꯁꯛꯄꯤꯈꯤꯕ ꯏꯁꯩꯀꯣ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯀꯔꯝꯃꯥꯏꯅ ꯁꯛꯈꯤꯕꯅꯣ ꯀꯅꯥꯅ ꯏꯁꯩꯁꯦ ꯂꯦꯡꯕꯅꯣ ꯑꯗꯨꯒ ꯏꯁꯩꯁꯤꯒꯤꯅ ꯐꯥꯎꯔꯛꯄꯗ ꯀꯅꯥꯅ ꯀ꯭ꯔꯦꯗꯤꯠ ꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯞ ꯊꯝꯕꯤꯌꯨ ꯏꯁꯩ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯕꯨꯡ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯁꯛꯈꯪꯕꯤꯔꯕ ꯀꯦꯅꯦꯗꯤ ꯈꯨꯃꯟꯅ ꯃꯍꯥꯛꯅ ꯀꯝꯄꯣꯖ ꯇꯧꯔꯒꯁꯨ ꯑꯇꯣꯞꯄ ꯁꯥꯏꯠꯀꯤ ꯏꯕꯨꯡ ꯑꯃꯔꯖꯤꯠ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯄꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯩ ꯑꯁꯤ ꯅꯝꯈꯤꯕꯅꯤ ꯁꯣꯂꯣꯗꯤ ꯅꯠꯆꯗ꯭ꯔꯦ ꯗ꯭ꯋꯦꯠꯅꯤ ꯗꯥ ꯀꯦꯅꯦꯗꯤꯒ ꯑꯩꯒ ꯑꯗꯨꯝ ꯁꯛꯃꯤꯟꯅꯈꯤꯕ ꯏꯁꯩꯅꯤ ꯏꯁꯩ ꯑꯁꯤ ꯀ꯭ꯔꯦꯗꯤꯠꯁꯤ ꯑꯗꯨꯝ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯃꯥ ꯕꯕꯥ ꯃꯈꯣꯏ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯛ ꯈꯤꯇꯪ ꯇꯥꯛꯄ ꯉꯝꯖꯔꯤꯕꯁꯤ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯕꯨ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ ꯁꯄꯣꯔꯠ ꯂꯩꯇ꯭ꯔꯒꯗꯤ ꯅꯨꯄꯤꯅꯤ ꯅꯨꯄꯥ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯁꯦ ꯊꯣꯛꯄ ꯈꯣꯠꯄꯗ ꯄꯜꯂꯣꯏꯗꯕ ꯑꯗꯨ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅꯤना ꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯒꯤꯗꯤ ꯄꯨꯔꯥ ꯈꯨꯠ ꯑꯅꯤ ꯇꯠꯄꯒꯨꯝꯕꯅꯦ ꯑꯗꯣ ꯏꯁꯩ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯇꯦꯛ ꯈꯛꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯁꯣꯏꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯅꯪꯁꯦ ꯂꯦꯡꯗ ꯏꯅꯥꯛꯇ ꯑꯁꯨꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯅꯪꯁꯦ ꯂꯦꯡꯗ ꯏꯅꯥꯛꯇ ꯑꯁꯨꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯍꯨꯞꯗꯨꯅ ꯊꯝꯁꯤ ꯃꯇꯝꯁꯦ ꯃꯈꯥ ꯂꯥꯝꯅꯕ ꯃꯤꯀꯨꯞ ꯑꯁꯦ ꯇꯥꯡꯅ ꯐꯪꯕ ꯃꯤꯀꯨꯞ ꯑꯁꯦ ꯃꯈꯥ ꯂꯥꯝꯅꯕ ꯃꯤꯀꯨꯞ ꯑꯁꯦ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯦ ꯅꯪꯁꯦ ꯂꯦꯡꯗ ꯏꯅꯥꯛꯇ ꯑꯁꯨꯝꯅ ꯂꯩꯍꯟꯅꯤꯡꯉꯤ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯐꯖꯩ ꯔꯤꯅꯥꯅ ꯏꯁꯩ ꯁꯛꯄꯤ ꯑꯃꯕꯨꯗꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯛꯄꯤꯈꯤꯒꯦ ꯏꯁꯩꯁꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯛꯄꯤꯒꯦ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯑꯩꯅ ꯉꯝꯃꯤꯈꯩ ꯁꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯃꯣꯠ ꯊꯝꯕꯤꯌꯨ ꯑꯩꯒꯤ ꯁ꯭ꯇꯥꯔꯗꯨꯅꯕꯨ ꯂꯩꯔꯒꯗꯤ ꯂꯥꯏꯕꯛꯅꯕꯨ ꯂꯩꯔꯒꯗꯤ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯁꯤꯒꯤ ꯑꯩꯁꯦ ꯃꯇꯦꯡꯁꯦ ꯈ꯭ꯋꯥꯡ ꯀꯣꯜꯂꯒ ꯀꯇꯛ ꯅꯤꯛꯑꯗꯨ ꯑꯗꯨꯝ ꯁꯛꯀꯦꯅ ꯈꯜꯂꯦ ꯌꯥꯝ ꯐꯖꯩ ꯔꯤꯅꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯀꯣ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯤꯐꯥꯎꯗꯤ ꯏꯁꯩꯁꯦ ꯁꯛꯈꯤꯒꯦ ꯍꯥꯏꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯛꯄ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯗ ꯔꯤꯅꯥꯅ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯂꯧꯔꯒꯁꯨꯀꯣ ꯏꯁꯥꯅ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯖꯥ ꯂꯝꯗꯝꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅꯒꯁꯨ ꯃꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯄꯤꯕꯤꯅꯤꯡꯕ ꯂꯩꯕꯒꯦ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯇꯣꯏꯅ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯗ ꯀ꯭ꯔꯥꯏꯝ ꯃꯌꯥꯝ ꯑꯃ ꯊꯣꯛꯏ ꯅꯨꯄꯤꯒꯤ ꯑꯗꯨꯗꯒꯤꯗꯤ ꯅꯤꯁꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯨꯝꯅꯃꯛ ꯀ꯭ꯔꯥꯏꯝꯁꯤꯡꯁꯦ ꯃꯁꯤꯕꯨ ꯄꯨꯔꯥ ꯊꯣꯞꯆꯤꯜꯂꯒ ꯑꯩꯅ ꯋꯥꯍꯩ ꯑꯃꯈꯛꯇꯪꯈꯛ ꯑꯩꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯋꯥꯍꯩ ꯑꯃꯁꯤꯅ ꯄꯨꯝꯅꯃꯛꯁꯦ ꯆꯥꯏꯊꯣꯛꯑꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯦꯟꯈꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯋꯥꯍꯩꯗꯨꯗꯤ ꯅꯨꯡꯁꯤꯕꯁꯦ ꯂꯚ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ
hoi love si da mya ma khai doe ado nungsiba se yauragadi pomnamak se loinamak subchallaga men khatpa ngamgani haina khale maramdi aina praja sing shibu nungsire aduga aibu ngasi example loina ai ngasi tom tv ki channel asida yengviriba viewers sing nasu aibu nushibiragadi yengviriba pumnamak asina aibu nushibire haina khallasiko nushibiragadi aina ngasai dagi ngang kiba wahi kaya amada asoiba kaya ama yawram bayai adu nushiba kitang duna aigi asoiba kaya ase ubiroiba adu sharupudi ai icha sina soikhre ko haibadi machana krishna saraga mamana ke thai do nungshi man bagine ba adu macha duna sari di form taraga sabana teba adu maina hoi mi khuding ma perfect oi banate ai su myama ma watli bani ai ge soiba kya ma lairam gani aduna nungshi ba haiba sina di nisha charambi ba pot khuding ma namu nisha cha ganu ni ai nungshi raga de na mama nungshi drabo na ma ba nungshi drabo adagi di nangi Facebook to oire ma do oire nang na tawri ba thabak to lale na mama hogi khandraba nang chiche gi khandraba samas gi khandraba ai nungshira bani na ai shi madi ai tawar love fiber se nungshi ba ha ba se ta pomna ba loina subchil le haina aina lause yam phajaba message ni ko adugo khoi gi tom gi wahang adong gi pakhum haina khoi gi round ma lejai si tang la se ko karamba film se isa gi asengba punsi wari oram lagad nungai ni kaina khanjage somna khanbi bada film se ai baming di kau khre punsi wari yam di yaure bako aduga ai gi punsi si di isana di dum aina dum masagi life keno history oina dum langchabani na adu nungai akhoi gi film maming makti pandraga su yamna nungai na leiriba nushi chana na hingminariba pumnamak se film oina loi nam thoraga di madugi punsi do ai loi pame nungai ba punsi do punsi ta kwani kai ba nangi ba mi ku ku yawro yaw ga share to bi mam ta khangning ba sum yaw ga de ko khangna punsi dei kai nang ba se aina ha ba isai nau na thokalak pada isai ge se phaing turiang ga sakpa timing se ga ko ya mi kai de matang do adu mangai ri kai ba adai ahum se bada nupi moina nupa da selhaning bagun se biyo na se yamna nungai denim se se nupi moina nupa da chelhaning bagun se hoi nupa na su nupi da chelhaning bagun mi am lai ngani badu ai thamoi na pamjabadi ko masak phajada di tokhai khre aduga ina khunba khundaba ju to khai khre makhoi da chelhaning badi nupi akhoi bu yamna nushi biba haiba sida loin chan doine ba nushi biba adudagi aduda dum laire nushi biba si katane nushi biba sine ba maru je aduga punsi je kari ne lobi bage punsi gi wan thok se rina na kai ne no bi bage punsi gi wan thok se punsi se yamna di ten graba tang kak se kari haigadra akhoi se yamna lu raba tang kak neba akhoi gi punsi se lai haibadi yade akhoina huzik pobada pik padagi koina hanura bawbada koina lai ise koi pukri da irak naraga ngahak sor honbada nungai bado irak naraba manung da ti yamna waba adu ngahak ki sor honbagi nungai ba mikup to adu na penthok pa punsi do adu gi punsi kai haitare adu ni hana lawjaninge akhoi gi punsi ngam phajai rina ai wakhalum ji ka mathang de rina manipur gi afauba celebrity lei ba mayam film star baro sei sakpa lei ba mayam sida karigum rina film kumina kummu hana rina film kumon offer la ga di karamba celebrity khan ga aina khan ga aina di khalaro na film ama kumina jena kumbi on offer la abane rina do karamba hero do rina ai ngona choose to hire abakwa ado ai choose to roi ba kai mi ko ding loi challenge ya mom loi yawe ba moi da chili ba gun khuding mang sai loi pa me ba adu na karamba khandoi no khangda ba rina jena sai su mori sana jar puti am singe ne khale ha di mi am su criticize to di adu am su yam na wang na thang ti yam no wai je adu rina toina ngang be sai karamba sai oi bage aina toina ngang ba se
Haidi haite do nupana sakwa isai ni yam di wange ki se ko ado isai se ai life history da su yam na chusin na ki wa isai hai tare ai na yam na thamoi da yam panjagi wa isai bakhak ai khudol tam jage isai si tuljit hau ki ba gi mamangi kai hai tare ibung sing na sakpi ki ba isai ni senior artist ni isai si ibung na tabiraga su ibung na compose to bi ki ba isai ni tabiraga su sobe ar pusungak pe ni pamjaruba thamoi shina nushina fongam kidare pukning ki marol kaya su hiding haifam kangdare Jamlanangirung shibana tauraga henangau halelay tafam kangda tamoy hayu tamushing nanushiruba ira oira dara masay pam zai si yam ngai zai rina sin ba kaya kai thopiduna ngasi khoi gi coffee with tong studio da lengbirakna khoi gi wari batai sanaba phang gi demak ta yam ngai zai khoi gi studio da gi khoi gi na lamjing group ki masalo shanga moina lai pa chinjak.com me ki degi asam khotol simatang thank you so much amadi ngasi gi tom tv bu yengbiri ba pumnamak pu ikai khumna ba uchari thank you so much ngasi gi demak ta di coffee with to mi eng tabir ba punamak pu amuk kahana khurumjari